Socotra archipelago hariba island ase malemgi khwaidagi fazaba island singi manungda amakhakni haina longnai. Video asida masigi matangda karigi yauribano haiba adusu makhatana khangminasi. Masida uriba panbi ase alien film gumbada uba adugumba mawong manba ngaktani. Socotra archipelago asida island macha mari lay. Masigi mafam ase Yemen gi Horn of Africa amadi Indian Peninsula anigi marakta laiba Indian Ocean gi Northwestern gi saruk ama oiriba adugumba mafam ama khakni. Socotra hariba mafam ase khwaidagi angakpa pambi sanga jiba kaya marang kaina phangba adugumba mafam amani haina longnai. Aduga malemgi oina khwaidagi top mafam singi manungdasu amani. Interesting oiriba wafamdi mafam asida fangliba 37% plants, 90% reptiles, aduga 95% land snail hariba sing ase malemge atopa mafam amatada fangde. Mafam asida fangliba khwaidagi iconic native species amakhak oiriba pambi amakhakni blood dragon tree. Masigi pambi makhal ase umbrella gi mawong mali masa kungna panba adugumba makhalgi pambi amakhakni. Mahausana masigi mafam ase akan manungshit yamna sitpa ising ithat wangna lakpa asigumba kaya asina maram oiraga mafam ase ninba laukhongma makhol taba adugumba mafam amasu oi. Thainagi matamdagi mafam asida yamna kana pot kaya su phangi. Masigi mafam ase asok apan tawbada yamna thuna phananaba pot kaya fangbana maram oiraga mafam asibu healing place haina su khangnai. Mafam asida fangba pot kaya gi manungda aromatic resins, endemic plant gum, aloe, amber, musk, aduga pearl asigumba sing asisu phangi. Thainagi warigi matung inna 2400 BC aswaida Socotra Island asina dragon blood resin supply tawrami. Masigi resin asibu matam adugi gladiator singna makhoigi combat dress setringida masada resin ase masa thongna taisili. Maramdi masi makhoigi asok apan yaubada yamna yangna thuna anaba phahanba ngami. Mafam ase miyoi lising yangkhai muki mayumsu oiriba mafam amakhakni. Interesting oiriba amadi mafam asida loliba lol ase ngangnaba khak yaba aduga wahai iba yadaba inabagi laitaba adugumba language amakhakni. Asengbadi officially oina lonaba lol ase Arabic marol asini. Yamna isolated oiba Yemen gi saruk ama oiba island amakhakni. Matang asida loijare. Video asidagi knowledge khajiktang oirabasu phanglabadi channel asibu subscribe tawba kawbiganu aduga bell icon adubusu on tawduna thambiyu. Mathangda yamna thuna anawba video puraknaba honajage.